Toina pau faunaramba makhoi ani phibam upaina faunaba ngamhandre nupina thamoi kanba henba natte matang chadabaga thamoi shonbaga ani se punsin khibana nupagi upai leitabani David nitiga wari sanarami ayumda thoktoine handakti semester sidi nairamamni chahi amaga masigi jail sida legetaba wale aidi mafam se nataba topada muk chetkani khanbada maduna hena awaba pirar Amarom da nang na lawriba pirip sa thagali. Amarom da di nasana wajana ba sinbane na haining. Ay mabu nungshidaba natte. Ada nungshibadagi ay nahina nungshi. Ado butoy na pau paunaraga aduna oirakadaba da. Aduna ay amuke hinawani. Ayum to ani kay di hiramuge maga unabada. Kanjil sa tadaba koy. Magi exam results so hoy na haidorani. Adu pass tawbaga mafam chaba amada master tawhanaba hayuko adugi plan di leiribani masu pass tawradi phani aroiba semester se ma thawai di am yaukitaban ai mage khanbada tumba gamte yade kol do selaga result gram kanda haidokanu mita khangal ona haikiba yaidana ai mangonda amuk hana pau phausin bahuna de na khawna mangonda mukai hoba tarani nangna sumagi maram dangi Mana so nangi maram dang nang na di ay wut hazabagi ay koy ni gi pau paunay hay basa kanghan gano na hay achumba ne debit ay na magawari sana draso mabu apabalambi da di chathaning na koy da pau pauraga magi maram dang banata na upay late na koy che ima baba hoy di nabani gi matang se sukhang khang da bro chingnaram ga dra hay ba di khang de adu ba adu kup thana di khangam ay na sulot sin na boy na hotnar Nakoi chedo yam phaidi haibani mana wari sarakpada thoiba haina kobadagi hindi hai mada kyan daradi phadawni aingonda thokpa oiramadi kokse pukhai khido mal kuina puba sunga moi edi yam haijala kano ayam kapninge ye soire kapaya deko chumne sum haibani oigadawdo ado ai wam di hangene hango nakoi ni mari mata di oirabane hojikse no mata oirso nakoi da natraga makoi da thingna dabadi yar matamdudadi nang kaidawni nungtigi isana isada hangjaba wahang ay matamda oirakani khanbada tasengna yam kise phagidagi nabani thongna doini simadi aigi thazabani adubu oiradi phai haribani khuzai dum pugi sigi wari sena taba to point sasida sumnok sena phagi dawbani nakhoi ni mukse series am oigal yam khanjila su phatabani ko ado lili ri kaidawri hoje Master tawbasu set phangauda yumda ngang tuition tawri handak lak toi sige entrance thani haina paba hurabani set yam de na haina bani hoy adubudi adune haibu manungda khangnaba makoi khradi irai laina mingjalam domal tawram gadrane thasade da lakda khrasu leramni ko ado leidi lei ina haise ujik matamda bu ado mama palam da master tawbadi talle haibra yumgi financial problem khra leibani adunani mana ngang tuition tawrido makhoi do mi su yamde mana mapalda leikradi pharakta doba khra leiba nang tamasidi yare da hayeng officer oirakanda icha do mapalamda tamhala loirene yaya dusu khanaba icha nupi oiragana yumda nupa oiragana mapalamda tamhani adari nangi sidi nupa nupi khetnaba thambai wani ne girls should be treated like a princess icha nupi na mapanda leikradi kamaina princess oin thamdoino Double meaning puba wadi phasana hairene aina tamisa adum chanabane dugi hairadi lakpadi kamdawre olakpa chahi dadi papa mingthol phangani simadi sure oirabani nupiro nuparo adudi khangdre male berani da 12 thadoini kai wakhal khalino khangde chahi amasu mangurabani makhoi gi su plan leramni phare wari su koine sanare yum thomdai da ai chen kharso hojik hanu wish pithoke happy and safe journey Thank you. Ado marak tamaga wari siya naninga su yani. Ay dum silaki. Ay sara roy da debe. Magi maramda ay nakarimda hangdaba. Thamoy kanbi, mabu kautok pangambi ni ay nakhanjasan. Madana magi anawa punsi kong chachat pa pangda oiradi. Ay patabi do oigi. Ludi luda urida nang so. All the best. Ay git hazaba su nang namangan binu ko. Ay number sila ay baso kangan binu. Pausam pau na layradi ibani magwarani. Ahoy. Ay atopagi mingda save tawragi. Thank you. Adudi ay thammage. College su loikre
ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯗꯦ꯫ ꯔꯥꯁ꯭ꯔꯤꯅ "ꯊꯣꯏꯕ, ꯏꯇꯩ ꯃꯆꯥ ꯂꯣꯜꯂꯛꯑꯣꯔꯥ? ꯀꯩ ꯆꯥꯅꯤꯡꯒꯦ? ꯅꯈꯣꯏ ꯇꯥꯃꯣꯁꯨ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ, ꯑꯩ ꯍꯥꯏꯈꯤꯒꯦ." "ꯌꯥꯔꯅꯤꯗ ꯏꯇꯩꯃ. ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯨꯅꯦ ꯍꯟꯗꯛꯇꯤ ꯚꯦꯀꯦꯟꯁꯤꯁ ꯈꯔ ꯂꯩꯕ ꯌꯥꯏꯅꯦ, ꯑꯗꯨꯗ ꯇ꯭ꯔꯥꯏ ꯇꯧꯍꯧꯁꯤꯔꯣ? ꯅꯣꯏ ꯇꯥꯃꯣꯗ ꯍꯥꯏꯕꯗꯗꯤ ꯑꯗꯨꯅ ꯐꯅꯤ ꯍꯥꯏꯌꯦ." ꯃꯇꯥꯡꯗꯨꯗ ꯃꯝꯇꯥ ꯆꯪꯉꯛꯇꯨꯅ "ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣꯅꯦ?" "ꯃꯃꯥ, ꯀꯥꯏ ꯆꯠꯂꯨꯒꯦ?" "ꯖꯩꯒ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ." "ꯕꯦꯝꯃ, ꯅꯪꯗꯤ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯕꯣ?" "ꯆꯠꯂꯨꯔꯦ ꯏꯃꯥ, ꯁꯨꯇꯤꯁꯨ ꯂꯧꯊꯣꯛꯑꯝꯃꯦ ꯑꯣꯐꯤꯁꯇꯒꯤ꯫ ꯊꯣꯏꯕꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯃꯤꯕꯅꯤ, ꯑꯣꯐꯤꯁꯀꯤ ꯚꯦꯀꯦꯟꯁꯤ ꯈꯔ ꯂꯩꯗꯧꯔꯤ, ꯃꯥꯁꯨ ꯌꯦꯡꯁꯤꯟꯁꯤꯔꯥꯅ." "ꯑꯋꯣꯏꯕꯔꯣ? ꯑꯗꯨꯗꯤ ꯄꯩꯁꯥ ꯀꯌꯥ ꯂꯧꯅꯤ ꯍꯥꯏꯅꯒꯦ?" "ꯀꯩꯒꯤ ꯄꯩꯁꯥ ꯂꯧꯗꯣꯏꯅꯣ? ꯃꯦꯔꯤꯠꯇ ꯂꯧꯁꯦꯅ ꯍꯥꯏꯅꯔꯛꯀꯅꯤ. ꯍꯟꯗꯛꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯅꯧꯕꯗꯣ ꯅꯤꯌꯣꯝ ꯈꯔꯗꯤ ꯆꯨꯝꯃꯤ." "ꯏꯇꯩꯃ, ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦꯗ. ꯃꯗꯨꯒꯤ ꯑꯥꯔꯊꯁꯨ ꯀꯩꯝꯇ ꯊꯣꯛꯇꯕ꯭ꯔꯥꯅ ꯈꯜꯂꯤ." "ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯃꯇꯥ ꯆꯥꯕ ꯊꯕꯛ ꯑꯣꯏꯔꯗꯤ ꯇꯧꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯊꯣꯏꯕ? ꯑꯩꯗꯤꯅꯦ ꯏꯃꯧ ꯑꯇꯣꯝꯕꯤꯁꯨ ꯂꯥꯛꯄ ꯄꯥꯝꯂꯕꯅꯤ." "ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯏꯕꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯂꯩꯇ꯭ꯔꯒꯗꯤ ꯊꯕꯛ ꯇꯧꯕꯤ ꯑꯃ ꯍꯥꯏꯅꯍꯧꯁꯦ." "ꯏꯇꯩꯃ, ꯀꯅꯥꯁꯨ ꯍꯥꯏꯅꯕꯤꯅꯨꯗ." "ꯍꯩꯁ, ꯈꯪꯅꯕ ꯃꯤꯗꯤ ꯂꯩꯔꯦꯁꯦ. ꯀꯩꯁꯨ ꯀꯣꯏꯒꯅꯣ, ꯑꯩꯅꯁꯨ ꯅꯪꯕꯨ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯦꯅ ꯈꯜꯂꯤꯅꯤ." "ꯅꯣꯡꯃꯇꯁꯨꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯅ ꯍꯪꯉꯁꯨ ꯈꯨꯝꯕ ꯅꯠꯇꯦꯁꯦ." "ꯑꯩꯈꯣꯏ ꯅꯤꯇꯤꯒ ꯕꯦꯆ ꯑꯃꯠꯇꯅꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯃꯥꯅꯁꯨ ꯃꯈꯣꯏꯅꯤ ꯂꯨꯅ ꯇꯤꯟꯅꯔꯛꯑꯦ ꯍꯥꯏ, ꯑꯩ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯒꯦ." "ꯑꯗꯨꯅ ꯐꯔꯅꯤ ꯏꯕꯦꯝꯃ." "ꯃꯃꯥ, ꯀꯥꯔꯟꯗꯤꯕ, ꯏꯇꯩꯃ ꯍꯪꯉꯨꯅꯨꯀꯣ ꯑꯗꯨꯝꯕꯩ ꯃꯇꯥꯡꯗ." "ꯍꯣꯏꯗ ꯍꯣꯏꯗ, ꯆꯍꯤ ꯑꯃꯅꯤꯁꯤꯗꯤ ꯂꯣꯠꯆꯧꯋꯣ, ꯈꯔ ꯂꯩꯔꯒ ꯈꯪꯉꯛꯇꯣꯏꯗ ꯉꯥꯏꯔꯦ." "ꯃꯥꯗꯤ ꯑꯥꯗ ꯗꯣꯛꯇꯔ ꯇꯝꯂꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯀꯌꯥꯝ ꯋꯥꯠꯂꯤ ꯂꯣꯏꯒꯗꯕ?" "Chahꯤ 3 ꯁꯨꯕꯗ ꯉꯥꯏꯔꯤ, ꯍꯥꯏꯗꯤ ꯐ꯭ꯔꯦꯁꯔ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ." "ꯊꯣꯏꯕꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯦ ꯏꯃꯥ. ꯆꯍꯤ 4 ꯑꯃ ꯇꯝꯃꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯇꯔꯟ ꯄꯤꯖꯤ ꯇꯧꯒꯗꯕꯁꯨ ꯃꯥꯜꯂꯤ." "ꯄꯤꯖꯤꯗꯨꯗꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯇꯧꯔꯁꯨ ꯌꯥꯏꯗ, ꯃꯅꯦꯝ ꯃꯀꯨꯅ ꯌꯥꯔꯗꯤ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯗꯨꯁꯨ ꯌꯥꯏꯌꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯁꯨ ꯈꯟꯅꯗ꯭ꯔꯤꯗ. ꯃꯥꯅ ꯀꯔꯤ ꯄꯥꯝꯕꯁꯨ ꯍꯪꯈꯤꯅꯤ." "ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯍꯥꯏꯗꯦꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯧꯅꯗꯦꯀꯣ ꯏꯕꯦꯝꯃ. ꯑꯩꯗꯤꯅꯦ ꯊꯣꯏꯕꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯤꯗꯅ ꯆꯍꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯈꯤꯁꯅꯤ. ꯃꯥ ꯑꯩꯅ ꯇꯛꯁꯤꯟꯕꯗꯅꯦ, ꯃꯃꯥ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯨꯔꯒꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯇꯣꯏꯅꯤ." "ꯑꯩꯒꯤꯗꯗꯤ ꯑꯦꯡꯒꯦꯖ ꯇꯧꯅꯤꯅ ꯍꯥꯏꯔꯝꯃꯒ ꯆꯦꯟꯈꯤ ꯍꯥꯏꯕꯒꯤ ꯕꯕꯥꯗꯣ ꯈꯔ ꯋꯥꯔꯧꯕꯅꯤ. ꯇꯣꯝꯕꯤꯒꯤꯗꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯍꯣꯡꯅꯤꯅ ꯍꯥꯏꯌꯦ." "ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯖꯔꯦꯗ ꯑꯩꯁꯨ. ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅꯅꯦ ꯐꯤꯔꯦꯞ ꯂꯧꯕꯗꯣ. ꯅꯈꯣꯏꯅ ꯆꯦꯜꯂꯤꯁꯤꯁꯨ ꯁꯥꯎꯕꯒꯤ ꯅꯠꯇꯦ. ꯑꯩꯒꯤꯁꯨ ꯑꯇꯣꯝꯕꯁꯦ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤꯅꯤ." "ꯑꯁ, ꯃꯃꯥꯅ ꯂꯨꯍꯣꯡꯕꯩ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯤꯁꯦ ꯑꯇꯣꯞꯄ ꯂꯩꯇꯗꯧꯅ. ꯑꯩ ꯑꯗꯨꯏ ꯋꯥꯈꯜ ꯆꯪꯗ꯭ꯔꯤꯀꯣ." "ꯍꯩ, ꯃꯇꯥꯡ ꯃꯇꯝ ꯑꯃꯗꯗꯤ ꯈꯜꯂꯛꯈꯤꯗꯣꯏꯅꯤꯅꯦ. ꯊꯕꯛꯇꯨꯁꯨ ꯌꯥꯔꯗꯤ ꯇꯧꯍꯧꯕꯅ ꯐꯒꯅꯤ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯊꯣꯏꯕ." "ꯏꯇꯩꯃ, ꯉꯁꯤꯁꯦ ꯔꯤꯖꯜ ꯍꯥꯏꯗꯣꯛꯀꯅꯤꯅ ꯍꯥꯏ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ..." "ꯑꯃꯨꯛꯇꯪꯗꯤ ꯈꯟꯈꯤꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔో? ꯀꯥꯏꯗꯦꯗ, ꯌꯥꯝ ꯐꯕ ꯐꯤꯔꯦꯞꯅꯤ." "ꯑꯁꯤ ꯄꯥꯝꯗ꯭ꯔꯁꯨ ꯂꯥꯛꯄꯗꯧꯅ ꯄꯨꯂꯤꯁ ꯑꯣꯏꯒꯦꯔꯣ ꯊꯣꯏꯕ? ꯑꯗꯨꯗꯤ ꯃꯑꯣꯡ ꯌꯥꯝ ꯇꯥꯗꯧ ꯃꯥꯜꯂꯤ, ꯏꯆꯥꯅ ꯌꯨꯅꯤꯐꯣꯔꯝꯒ ꯁꯦꯠꯄꯗꯣ." "ꯃꯃꯥ, ꯑꯩꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯀꯗꯕ ꯅꯠꯇꯦꯗ." "ꯅꯣꯡꯃꯇꯁꯨ ꯏꯟꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ, ꯉꯁꯤ ꯃꯉꯥꯏꯔꯦ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯉꯤꯁꯦ." "ꯅꯣꯏꯅꯗ ꯑꯣꯐꯤꯁ ꯀꯥꯕꯒꯤ ꯆꯤꯟꯖꯕꯅꯦ, ꯊꯣꯏꯕꯗꯤꯅꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ." "ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯏꯃꯥꯅ ꯌꯥꯝ ꯆꯝꯕꯅꯤ, ꯉꯥꯡꯅꯤꯡꯕ ꯄꯜ ꯂꯩꯇꯕꯅꯦ ꯍꯥꯏꯔꯛꯄ. ꯑꯩꯅꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦꯅ ꯈꯨꯝꯂꯝꯕꯅꯤ." "ꯃꯇꯝꯗꯨꯗꯗꯤꯅꯦ ꯌꯨꯝꯁꯦ ꯃꯥꯅꯗ ꯂꯥꯡꯉꯤꯕꯅꯤ. ꯍꯧꯖꯤꯛꯅ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯅꯤ ꯍꯥꯏꯕꯗꯒꯤ ꯂꯥꯡꯕ ꯍꯟꯊꯔꯤꯕ ꯑꯣꯏꯔꯝꯒꯅꯤ." "ꯁꯨꯝ ꯂꯥꯡꯉ ꯂꯩꯕꯗꯣ ꯇꯟꯕꯒꯤꯅꯤ." "ꯌꯨꯝꯗꯁꯨꯅꯦ ꯏꯃꯥꯅ ꯂꯥꯛꯅꯕ ꯍꯥꯏꯌꯣꯅ ꯍꯥꯏꯌꯦ. ꯀꯣꯕꯤ ꯂꯩꯒ ꯉꯥ ꯑꯇꯥꯎꯕꯒ ꯌꯥꯝ ꯄꯥꯝꯅ ꯆꯥꯏ ꯍꯥꯏ, ꯑꯗꯨ ꯄꯤꯖꯅꯤ ꯍꯥꯏꯕꯅꯤ." "ꯏꯆꯥ ꯊꯣꯏꯕꯅ ꯉꯥ ꯑꯇꯥꯎꯕꯒ ꯀꯣꯕꯤ ꯂꯩꯒ ꯊꯣꯡꯕ ꯆꯥꯅꯤꯡꯕꯒꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯦꯗꯅ ꯁꯤꯗꯤ." "ꯃꯣꯔꯣꯛ ꯁꯥꯏ ꯍꯥꯏꯔꯨꯕ꯭ꯔꯣ ꯅꯪꯅ? ꯅꯨꯃꯤꯠꯇꯣ ꯇꯣꯝꯕꯤꯅ ꯆꯠꯈ꯭ꯔꯒ ꯏꯃꯥꯗ ꯏꯁꯧ ꯂꯥꯡꯕ ꯃꯌꯥꯝꯗꯣ ꯑꯩ ꯐꯣꯟꯗ ꯇꯥꯏ. ꯋꯥꯔꯤ ꯁꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ." "ꯀꯔꯝ ꯀꯥꯟꯒꯤ ꯋꯥꯔꯤꯅꯣꯅꯦ ꯏꯕꯦꯝꯃ?" "ꯅꯍꯥꯟꯋꯥꯏ ꯃꯈꯣꯏꯅ 12 ꯀꯥꯔꯤꯉꯩꯒꯤ ꯃꯇꯥꯡꯗꯨꯅꯦ ꯏꯃꯥ. ꯍꯧꯖꯤꯛꯇꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒ ꯊꯣꯏꯕ?" "ꯐꯥꯎꯅꯗ꯭ꯔꯦ ꯏꯇꯩꯃ." "ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯇꯧꯍꯧꯔꯦꯅꯅꯦ, ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯃ ꯂꯩꯈꯤꯗ ꯉꯥꯏꯔꯤꯕꯅꯤ. ꯁꯤꯝꯁꯨ ꯇꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯦꯅ ꯑꯅꯧꯕ ꯄꯥꯏꯔꯦꯅ ꯇꯧꯕꯅꯤ." "ꯑꯣ, ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯒ?" ꯃꯄꯥꯁꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯏ꯫ ꯃꯥ ꯎꯕꯗ ꯃꯝꯇꯥ ꯃꯔꯝ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯍꯧꯔ ꯃꯥꯜꯂꯦ, ꯋꯥ ꯉꯥꯡꯕ ꯍꯧꯔꯝꯃꯤ꯫ "ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯒꯥꯔꯤꯅ ꯀꯅꯥꯗ ꯑꯃꯨꯛ ꯄꯤꯊꯣꯛꯑꯝꯃꯦ? ꯈꯣꯡꯅ ꯂꯥꯛꯏꯁꯤꯅ?" "ꯍꯩ, ꯏꯆꯨ ꯇꯥꯗꯕꯤ! ꯑꯋꯥꯡꯒꯤ ꯂꯝꯕꯤ ꯁꯦꯝꯕꯩ ꯊꯤꯡꯉꯤꯁꯤ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅꯦ. ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯌꯥꯗꯕꯒꯤꯅꯦ ꯑꯗꯨꯗ ꯊꯝꯃꯝꯕ ꯀꯣ."
ꯑꯩꯕꯨ ꯏꯆꯨ ꯇꯥꯗꯕꯤ ꯀꯥꯏꯅꯒ ꯅꯪꯒꯤꯅ ꯇꯧꯗꯨꯅ ꯍꯥꯏꯕꯅꯤ ꯁꯥꯎꯒꯅꯨꯀꯣ ꯏꯕꯦꯝꯃ ꯏꯀꯨꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯏꯪꯕ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯄꯥꯕꯨꯡ ꯀꯅꯥꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯔꯨꯔꯒꯦ ꯍꯥꯏꯕꯅꯦꯃꯤ ꯑꯁꯨꯛ ꯐꯦꯡꯅ ꯆꯪꯉꯛꯏꯁꯤꯕꯣ ꯄꯥꯕꯨꯡ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯩ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯈꯤꯒꯦ ꯑꯗꯨꯒꯅꯦ ꯇꯞꯅ ꯇꯝꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦꯅꯦ ꯍꯩꯃꯥ ꯇꯣꯂꯣꯞ ꯀꯥꯏꯕ ꯌꯥꯔꯕꯣ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯔꯒ ꯂꯥꯛꯏꯗꯨꯕꯣ ꯍꯩ ꯅꯪ ꯆꯤꯡꯖꯥꯏꯕꯝꯗꯨꯗ ꯁꯣꯏꯗꯅ ꯂꯧꯅꯤꯁꯦ ꯀꯔꯟ ꯇꯨꯔꯟ ꯉꯥꯡꯕ꯭ꯔꯕꯣ ꯉꯁꯤꯀꯣ ꯑꯩꯅ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯄꯥꯎ ꯑꯣꯏꯔꯗꯤꯅꯦ ꯇꯝꯃꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎꯅ ꯑꯁ ꯌꯥꯔꯤꯕ ꯃꯃꯥ ꯏꯇꯩꯃꯩ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯈꯔ ꯍꯥꯏꯌꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯑꯁ ꯌꯥꯔꯤꯕ ꯃꯃꯥ ꯄꯥꯕꯨꯡ ꯏꯁꯤꯡꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯆꯥ ꯂꯣꯜꯂꯛꯎꯔꯥ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯅꯦ ꯍꯦꯛꯇꯥꯏꯗ ꯏꯁꯤꯡ ꯒ꯭ꯂꯥꯁꯁꯤꯃ ꯊꯛꯄꯁꯤꯗꯤ ꯆꯥꯒ ꯂꯣꯜꯂꯨꯈꯤꯅꯨ ꯏꯟꯁꯥꯡ ꯑꯍꯥꯎꯕꯅꯤ ꯆꯥꯗꯣꯏꯁꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕ ꯍꯧꯔꯣ ꯄꯥꯕꯨꯡ ꯀꯩ ꯄꯥꯎꯅꯣ ꯍꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ ꯍꯟꯗꯛꯀꯤ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯏꯅꯦ ꯏꯆꯥꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ 5ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯇꯥꯔꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯍꯩꯃꯥ ꯑꯍꯣꯏꯕꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯦ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯅꯦꯠꯇꯒꯤ ꯆꯤꯡꯊꯣꯔꯛꯑꯕꯅꯤ ꯃꯌꯥꯝꯁꯨ ꯍꯔꯥꯎꯍꯧ ꯍꯟꯗꯛꯁꯨ DMꯅ ꯃꯀꯣꯛ 3 ꯂꯧꯕꯒꯤ ꯅꯨꯡꯉꯥꯏꯔꯦꯗ ꯊꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯁꯤꯗꯤ ꯃꯈꯥ ꯃꯥꯁꯇꯔ ꯇꯧꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯊꯕꯛꯇꯤ ꯃꯇꯥꯡꯅ ꯑꯗꯨꯝ ꯇꯧꯒꯗꯣꯏ ꯂꯩꯔꯕꯅꯤ ꯍꯥꯏꯌꯨ ꯏꯆꯥꯅ ꯀꯩ ꯄꯥꯝꯕ ꯊꯣꯏꯕ ꯅꯪꯕꯨ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯇꯝꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯔꯣꯜ ꯑꯃꯗꯤ ꯍꯥꯏꯌꯨꯗꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯃꯣꯕꯥꯏꯜꯗꯨ ꯆꯠꯇꯦ ꯈꯪꯕ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ ꯃꯤꯀꯨꯞꯁꯤꯁꯨ ꯑꯣꯐ ꯑꯗꯨꯃꯛ ꯍꯥꯏ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯩ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯐꯥꯎꯗꯤ ꯇꯝꯅꯤꯡꯕꯅꯤ ꯅꯝꯕꯔ ꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ ꯄꯥꯕꯨꯡ ꯑꯩ ꯃꯈꯥꯁꯦ ꯃꯅꯤꯄꯨꯔꯗ ꯇꯝꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯏꯍꯩ ꯇꯝꯂꯨꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯀꯔꯥꯏꯗ ꯇꯝꯒꯦꯕ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏ ꯀꯣꯜꯀꯇꯥ ꯆꯦꯟꯅꯥꯏ ꯕꯦꯡꯒ꯭ꯂꯣꯔ ꯄꯨꯅꯦ ꯍꯥꯏꯌꯨꯅꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯔꯗꯤ ꯏꯟꯗꯤꯌꯥ ꯋꯥꯡꯃꯗ ꯑꯩ ꯇꯝꯃꯨꯔꯒꯦ ꯄꯥꯕꯨꯡꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯁꯤꯗ ꯁꯨꯝ ꯇꯝꯃꯒꯦ ꯏꯆꯥꯅ ꯇꯝꯅꯤꯡꯕ ꯃꯐꯝꯗꯣ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯀꯔꯤꯒꯤ ꯄꯩꯁꯥ ꯂꯩꯇꯕ ꯂꯩꯅꯤꯅꯦ ꯏꯆꯥꯒꯤꯕꯣ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯀꯅꯥꯗꯁꯨ ꯄꯥꯎ ꯐꯥꯎꯗꯅ ꯂꯩꯔꯨꯒꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯌꯥꯏꯁꯨ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯈꯨꯠꯅ ꯑꯃꯨꯛ ꯐꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯣꯜ ꯗ ꯕꯦꯁ ꯃꯥꯏ ꯁꯟ ꯑꯣꯜ ꯗ ꯕꯦꯁ ꯁꯤꯗꯤ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤꯗ ꯑꯆꯧꯕꯗꯣ ꯐꯣꯟ ꯇꯧꯅꯦ ꯃꯧ ꯅꯪꯕꯣ ꯃꯅꯥꯎꯒꯤ ꯄꯥꯎ ꯇꯝꯈꯣ ꯅꯨꯄꯤꯅ ꯄꯥꯎ ꯑꯃꯠꯇ ꯍꯪꯂꯛꯇ꯭ꯔꯕꯅꯤꯅ ꯅꯨꯄꯥꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯗꯗꯤ ꯈꯪꯍꯜꯂꯔꯣꯏꯅ ꯀꯅꯥꯗꯁꯨ ꯃꯥꯅ ꯆꯠꯀꯗꯕ ꯃꯐꯝ ꯍꯥꯏꯔꯝꯗ꯭ꯔꯦ ꯗꯣꯔꯦꯟ ꯁꯦꯈꯔ ꯃꯝꯇꯥ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯉꯥꯡꯒꯤ ꯄꯩꯁꯥ ꯊꯥꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕ ꯃꯈꯨꯠꯇ ꯈꯔꯕꯨꯗꯤ ꯂꯩꯔꯝꯈꯤꯅꯤ ꯃꯁꯥꯗ ꯍꯥꯏꯗꯕꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯕꯤꯁꯤ ꯍꯌꯦꯡ ꯃꯥꯅ ꯍꯪꯉꯛꯑꯁꯨꯅꯦ ꯊꯥꯈ꯭ꯔꯦ ꯈꯨꯝꯕ ꯌꯥꯅꯕ ꯄꯩꯁा चंगे हाइदुदी मागी नंबर दे SMS लाओइद्रो पाबो बैंक ते चत्तुनने अइगी नंबर ओइना पिरमबनी खंगर माना करी तौरी हाइबा कुपना सेनदबा यादेने तौरीसे इचादो आदा करी चादुना लेरमगने औरा अब्रा नंगी हौनबिदो याम येंगनिंगदेको नसक्तुगा नचा निपादो माही तमनबा चटखिबनी चाबा चटपा नतेने ममा अखोइसो अहानबा लेबदा खरा हिनरमदे अदुबु कोनदे अदुनबु हेना हाउबनी चिंजाक पेटपा ननाउ नंगा मागा खेतनैने मागे खनबदने अई तौफमगा मत्ता खंगदे अदुदी थोइबे मनाक्ता चटलुसे हाइब्रो ममा चटलुनुदा माही तंबदा अयेतपा ओइनबा अदुगी सरुपुदिने फोनदो वारी खरे सानरिदो अदुने यारबनी नोइगी फोनदो नॉट रीचेबल ओइबसु याव उनदुने इचादो वारी साननिंग तांजादुदा राश्री चंगक्तुना पाबो इमा चाक लोइजरे लाउने नंगसु फमुने वारी सानरी से याउसे ननाउगी मनाक्तने अई मतम खरा लेरुगेना खल्ले सानो सानो ओइदबो वादी सारुनुको हंदक इमोगी तोलो फंगदिने अइंगोंदा खरा पियुको ननाउगी चानबा कई कईनोसु खरा लेबिगे टिकेट दुदी अइना कागे मथंता चथलुने अइदी सुटी लौबा यारोय नखोइनीसु कुइना लौरुदाय नुंगाइदोइनी
Hindi serial yengba hairibi aina lonba karigi hairoi. Nakhoina pubidrasune chatkene. Kitang wakhal khalaga ngangu ko mama. Nachana kari hairamge. Magi leifam kanada su khanghanbinu haiba natro. Aina chattoise mibu khanghange haibro. Namdan anam kalli haibagi matagum chattoinine. Adai mamanaba mayamda phone tawduna hanguni. Atay loin tokhraga kaigino mana dugluna tinaba mamanaba anidasu magi leifamdo haidokte. Magi so aningba ma leiramgani. Yumda thoglaroina hairamiduna kaigino. Aina hek lakpa numitagi nongmata inthi nungaina wari su saramde. Ikai thiganbai oiramnida. Manadi nangbu yam nungshina solami. Luna tawbiyona hairamine. Aine ai khaluraga yam chaida. Amase chak chadringaida chak tawre. Hana puk thalhausi aduga wari sanasi. Aina bo hairadine angawbi tahaladoin. Noi chaba horamo. Aine icha thoibaga wari sanakige. Mama kuira anuko. Nungtigi wari sahauda yadaba macha atombada phone tawram. Mama chak charbo. Chadriye chage tawriye. Nangdi charabo lairik na kayam paraba. Chak toy lairik parambane. Aina bu khaladi ningba kaiba hona sani. Manipur da dilaidana India se thado na khanbane. Adu bulai bakta tamamtre. Nang pabung na di PhD tawbado ada tawnaba hotna sena haridudi. Adu ge shu hotnaribane. Thoiba hek tamba loibagane PhD tawba tawdaba imau thiba horasi he. Madui wado tongan thamlasida mama chak cha thoro. Aisu lairik nga geng hauge. Phare thamuko. Takhidaba kuiraba magi mapau amasu thamoi palibanina taninglam. Kainaba ngamda ngamladoi shingai number hekta sindoke mana dum hena waba haido oire. Riyaga wari sanarame. Ibe manang kuchu magai thok tre. Thaina di yengbada picture so brasi khradi yaukibani. Aibu thizilaba. Thizindeda phazaba watpa midine. Delhi da leibadagi phana yengba yaramdrasu matamgi chatnabi mayawe hai. Lamchat natrasu phize chakchada. Ayadom mamda kalaktreda. Nangsu kaigi number silurino. Nungai rauje pau somta phaunadre. Nakhoina magi maramda khangasu aingonda khara haibiyo. Mamanaba singda hangi awaibara phagira pau phauna khidaba kuire na haire. Mai masel su pau phaunadraba haise. Adone aina thasaba ngamde na hairese. Hoi. Aina phattabi oirubagini. Mayamna aigondagi loin lapthokibane. As mi meyam yengnarese kapkanoba. Aidi kaiba khangdabini. Mayamna noknabaduni pamise. Adutada gyan tarakdongni. Adumain tawnuda nungaitese. Chahi ahom unarudre haraga nangna sumain tawbase ai yengba ngamde. Aina khanbada na ma master se sida tamba lakadra na khankiban. Adubo aina khanbagi tayonaba oina thokre. Aisu sida la aroina khalambane. Akhoi sak phazabagi sauda la abane. Aduna mana master tawdabi irenjana coaching yauraga leikre. Nabani di unage subhan. Aigiri kaida kaidori haibasu kem khangde. Noi che da phone tawduna wari khangdokpadi kai kaiba. Madi matai mani na khangambasu yai. Iche da hang magti ai pamde. Imada di hang. Makhoi gi pau tabran masu khangde hai. Kupthana hangdawsu imana jingna kini khanduna dum ngamdre. Mana sunang boyam nungshikibani. Punsi chupalot padi kaishu ngamoida. Thokta thoklak sanoma. Aina isaw langsangi. Aina kiyam waroba do haigi. Mana so nang simsin kibagi sauradi. Adu aragana khanara lore. Lorakpada paude dum phaunasi. Ayam wai haina haikrage. Nupi se thaunayam leirameda. Matang nani. Ama se lak har kem haraktre se yung lak prasu lakte. Aidi sauning bana lore. Lambi chelambasu yaida. Aina ma kaurise ataigi nate. Mana wari sabada RB ge haipet pankibani. Aina phone da kupthana hanguradi branglauna sauraktoini. Nupi giwa nupa giwa pusilakanona. Asingki khangbra. Phagi mung tawkhidro adunani aina nanga thingnasi na hairise. Kai janinge. Nupi se scholarship khara phanga maleda. Kai janingi kaina hangise. Ahayo amado la aga mage mung leigeba. Nangi hana hayo. Kai hana hayo haino. Ima. Khange kaino ne. Albert samga tap thang kai sanga kha ami se kai gino yam thajade na. Khara hayo kaknaba. Kanana phazai hairapano na hangu. Punsigi stage makhalni haibata ibani. Sam khak pase bakchedro.
ꯑꯩꯗꯤ ꯅꯨꯄꯥꯅ ꯁꯝ ꯈꯥꯛꯄꯁꯦ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯕꯗꯤ ꯑꯣꯏꯗꯦꯗ ꯅꯈꯣꯏ ꯑꯃꯗꯨꯗꯤ ꯁꯤꯄꯣꯏ ꯅꯧꯅ ꯆꯪꯕ ꯃꯥꯟꯈꯩ ꯑꯗꯨꯝ ꯀꯛꯍꯧꯕꯅꯤ ꯃꯔꯨ ꯀꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯥꯕꯨ ꯀꯥꯏ ꯂꯩꯒꯦ ꯀꯩꯅꯣ ꯅꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯁꯥꯎꯅꯔꯤꯅꯤ ꯀꯥꯏꯅ ꯋꯥ ꯉꯥꯡꯅꯗꯕꯤ ꯇꯧꯏꯔꯣ ꯃꯤꯒꯤ ꯋꯥꯗ ꯌꯥꯝ ꯌꯥꯎꯒꯅꯨ ꯃꯌꯥꯡꯒꯗꯣ ꯀꯪꯇ꯭ꯔꯤꯛ ꯀꯪꯍꯧꯔꯦ ꯍꯥꯟꯅꯗꯒꯤ ꯄꯥꯁꯤꯜꯂꯤ ꯑꯩꯅ ꯍꯪꯕꯗꯗꯤ ꯆꯤꯟꯖꯥꯛ ꯈꯔ ꯈꯦꯠꯅꯕꯒꯤꯅꯦꯅ ꯍꯥꯏ ꯃꯥꯕꯨ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯁꯤꯗ ꯂꯩꯔꯒꯕꯨ ꯀꯩꯒꯤ ꯆꯤꯟꯖꯥꯛꯀꯤ ꯋꯥꯗꯣꯏꯅꯣ ꯆꯦꯟꯅꯥꯏꯗꯅꯦ ꯑꯩꯅ ꯃꯥ ꯎꯔꯝꯕꯗꯣ ꯃꯃꯥꯟꯅꯕꯩ ꯃꯌꯨꯝꯗ ꯆꯠꯅꯤꯅ ꯊꯣꯔꯛꯄ ꯃꯥꯕꯨ ꯆꯦꯟꯅꯥꯏꯗ ꯑꯃꯨꯕ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒ ꯌꯦꯡꯅꯔꯗꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯄꯥꯔ ꯃꯥꯜꯂꯤ ꯃꯃꯤꯠ ꯁꯣꯛꯑꯦꯅꯅꯦ ꯑꯅꯣꯞ ꯎꯐꯧꯔꯤ ꯑꯩꯒꯤ ꯃꯔꯝꯗꯤ ꯍꯪꯉꯛꯄ꯭ꯔꯣ ꯑꯩꯁꯨ ꯀꯨꯏꯅꯗꯤ ꯋꯥꯔꯤ ꯁꯥꯔꯛꯇꯦꯗ ꯃꯥꯅ ꯅꯪꯗꯤ ꯍꯪꯉꯛꯇꯦ ꯑꯩꯅꯗꯤ ꯍꯪꯉꯝꯃꯤ ꯑꯩꯈꯣꯏ ꯆꯦꯅ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯅꯤ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯈꯪꯉꯤ ꯎꯅꯔꯨꯁꯦ ꯅꯪꯁꯨ ꯆꯠꯄ ꯌꯥꯔꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯃꯤꯁ ꯇꯧꯕꯁꯨ ꯌꯥꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯅꯣ ꯐ꯭ꯂꯥꯏꯠꯇ ꯆꯠꯄꯗꯤꯅꯦ ꯅꯣꯡꯃꯗ ꯆꯠꯂꯒ ꯅꯣꯡꯃꯗ ꯑꯗꯨꯝ ꯍꯜꯂꯛꯄ ꯌꯥꯕꯅꯤ ꯑꯩꯈꯣꯏ ꯁꯛ ꯐꯖꯕꯤꯁꯦ ꯂꯩꯔꯝꯕꯅꯤꯅ ꯈꯪꯉꯤꯁꯦ ꯄꯨꯟꯅ ꯆꯠꯂꯨꯁꯦ ꯑꯗꯨꯗꯤ ꯁꯦꯇꯔꯗꯦꯗ ꯆꯠꯂꯁꯦ ꯁꯟꯗꯦꯗ ꯍꯜꯂꯛꯄꯗꯤ ꯅꯪ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯍꯜꯂꯒꯦ ꯅꯤꯈꯤꯜꯗ ꯍꯥꯏꯔꯁꯨ ꯌꯥꯅꯤꯌꯦ ꯃꯗꯨ ꯅꯨꯄꯥꯗꯣ ꯅꯪꯉꯣꯟꯗ ꯉꯧꯖꯕ ꯃꯥꯜꯂꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯏꯌꯥ ꯌꯥꯗꯦꯗ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦ ꯅꯪꯁꯤꯗꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯌꯦꯟ ꯊꯣꯡꯕ ꯊꯤꯟꯕ ꯆꯠꯂꯤ ꯍꯥꯏ ꯅꯪ ꯊꯣꯔꯛꯄ ꯐꯔꯛ ꯇꯥꯗꯅ ꯑꯗꯨꯝ ꯄꯤꯔꯝꯗ꯭ꯔꯤ ꯅꯪꯅ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯦ ꯈꯪꯗꯣꯏꯁꯦ ꯗꯦꯜꯂꯤꯁꯦ ꯀꯌꯥꯝ ꯆꯥꯎꯕ ꯃꯐꯝꯅꯣ ꯑꯃꯅ ꯇꯧꯕ ꯑꯃꯅ ꯈꯪꯅꯕꯅꯤ ꯁꯔꯀꯜ ꯑꯣꯏꯅ ꯂꯩꯅꯔꯕ ꯉꯥꯛꯇꯅꯤꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ ꯑꯩ ꯌꯦꯟ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯃꯥꯅꯗꯤ ꯃꯥꯒꯤ ꯕꯔꯊꯗꯦ ꯇꯥꯏ ꯍꯥꯏꯅ ꯊꯤꯜꯂꯛꯄꯅꯤ ꯄꯥꯝꯗꯕ ꯅꯨꯄꯥꯅ ꯄꯤꯕꯁꯤꯗꯤ ꯆꯝꯅ ꯄꯤꯕꯅꯦ ꯍꯥꯏꯔꯁꯨ ꯂꯧꯔꯨꯔꯅꯨ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯕ ꯐꯣꯔꯃꯨꯂꯥꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯆꯩꯇꯨꯞ ꯑꯃ ꯂꯩꯔꯗꯤꯅꯦ ꯅꯨꯄꯤ ꯑꯃ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯅꯤꯁꯦ ꯅꯕꯥꯅꯤ ꯈꯠꯅꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯌꯣ ꯑꯩ ꯇ꯭ꯔꯤꯠ ꯄꯤꯒꯦꯕ ꯉꯁꯤꯗꯤ ꯇ꯭ꯔꯤꯠꯄꯨꯗꯤ ꯄꯤꯌꯣꯕ ꯑꯗꯣ ꯍꯌꯦꯡꯋꯥꯏꯁꯨ ꯐ꯭ꯔꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕ ꯌꯥꯅꯤꯅ ꯄꯤꯔ ꯂꯣꯏꯔꯦ ꯁꯦ ꯑꯁꯨꯃꯥꯏꯅ ꯅꯣꯛꯍꯟꯒꯦ ꯇꯧꯕꯅꯤ ꯉꯁꯥꯏꯗꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯐꯝꯃꯤꯟꯅꯔꯤꯁꯦ ꯅꯣꯛꯍꯜꯂꯝꯃꯣꯏꯅꯦ ꯅꯪꯅ ꯅꯣꯛꯍꯜꯂꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯆꯦꯟꯅꯥꯏꯒꯤ ꯀꯩ ꯀꯣꯂꯦꯖꯅꯤ ꯍꯥꯏꯒꯦ ꯃꯗ꯭ꯔꯥꯁ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯣꯂꯦꯖ ꯍꯥꯏ ꯐꯤꯖꯤꯛꯁ ꯑꯣꯅꯔꯁ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯅ ꯑꯣꯏꯅ ꯃꯑꯣꯡ ꯃꯥꯟꯗꯅ ꯂꯩꯔꯝꯃꯦꯅꯦ 10 ꯇ꯭ꯋꯤꯁꯟꯗꯅꯦ ꯑꯣꯖꯥꯅ ꯃꯥꯁꯦ ꯈꯔ ꯂꯥꯡꯕꯒꯤ ꯋꯥꯅꯤ ꯀꯣꯛ ꯌꯥꯝ ꯂꯩꯕ ꯃꯤꯅꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯅꯪ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯉꯦ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏꯕ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯃꯥꯅꯗꯤ ꯀꯅꯥꯝꯇ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯅꯤꯇꯤꯁꯨ ꯗꯦꯜꯂꯤꯗ ꯂꯩ ꯍꯥꯏꯕꯗ ꯃꯥꯅ ꯂꯩꯕꯅꯤ ꯍꯥꯏ ꯑꯗꯨꯗꯩ ꯍꯦꯟ ꯃꯈꯥ ꯇꯥꯔꯛꯇꯦ ꯑꯜꯕꯔꯠ ꯀꯃꯤꯡ ꯋꯤꯛꯁꯤꯗ ꯑꯣꯏꯅ ꯆꯠꯁꯤꯔꯥ ꯌꯦꯡꯁꯤ ꯑꯩꯒꯤ ꯀꯩ ꯁ꯭ꯀꯦꯗ꯭ꯌꯨꯜ ꯂꯩ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯅꯪꯒꯤ ꯄꯛꯇꯕꯗꯣ ꯇꯧꯔꯅꯨ ꯅꯪꯅꯁꯨ ꯍꯧꯗꯣꯛꯑꯝꯃꯒ ꯆꯠꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯤꯀꯦꯠ ꯕꯨꯛ ꯇꯧꯔꯁꯦ ꯑꯞ ꯗꯥꯎꯟꯒꯤ ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯄꯩꯁꯥ ꯄꯤꯔꯝꯃꯒꯦ ꯑꯋꯥꯠꯄꯗꯣ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇ ꯑꯩ ꯍꯥꯞꯄꯒꯦ ꯄꯩꯁꯥꯒꯤꯗꯤ ꯌꯥꯅꯤꯍꯦ ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯆꯒꯦ